अहानबमक्तदा पुमदमकु भूमिश्वर साइखोमना तराम नोकचबगुलोनना इकोंगनोना खुरुमजरी मयामगी संजीत शर्मा हुजिक मसागे अनाबना मरम ओइरगा फिल्म गी एक्सप्लेन तौबा ngamjadri मरमसिना चैनल असिदा वीडियो मखाताना थागतपा ngamnabagidamag aina चैनल असि मेंबर अमोइना दा संजीकी मतेंग पांगजबनी मसिदा मयामगी पेंदबा नुंगाइतबा अमदि सोइखि लानगिबा पुंबा ngakpiyo हाइजरी मूवी स्टोरी मणिपुरी हाइरेबा चैनल असिबु तसेंगना नुंसिबिरबदि अदोमना सपोर्ट तौबिरगनि हाइना खनजे मयामना दा संजीकी अनाबा थुना फरकनबा विश तौबियु अथुबदा अनाबा से हेक फबगा मयामगी अपांबा मूवी एक्सप्लेनेशन पुदुन लाक्चगे हाबा फमसु थमजरी ngasi movie story manipur gi maikaidagi mayamgi mafamda pujarakliba video asidi film gi wari libadi na chadre adubo Indian cinema da maming yamna lairaba South Indian director S.S. Rajamouli na matau karamna 2022 da release tawkiba epic period historical action drama film RRR bo matau karamna honaduna mahangna international level na mai pakhanki film asi oirakna bo honabada mahangna karam technique sijinaduna mahaki walking style kamdobagi amadi hairiba mai faklaba film asigi mayamna khangjinbada kanagadaba fake kharagi maramda video si samjabani hairiba RRR hairiba film asi channel asida matam kuirogi mamangda explain tawjagre adubu 1 million views yaramdaida production house na copyright strike pirakpadagi video asi remove tawkhibani adubu mayamgi dama khallaga naunamuk semdok sadolaga re-upload tawjarabani maramsina hairiba film explanation adu hana yengbiragadi अमुक हेना वीडियो से येंबदा हेना नुंगाइगनि हाइबो फम थमजरी फिल्म मसी नंबदा चंगिबा सेंफम मसी क्रोर चंगागा यंखैनी अदुगा फिल्म मसीना तानकिबा बॉक्स ऑफिस के सेंफमना क्रोर लिशिंग अमगा चहुम मरफु तरे तानखी IMDb 10 के मनुंगदा 8.9 के रेटिंग फंकी गूगल यूजरना 94% लाइक पिखी फिल्म मसीदा यावकिबा नाचो हाइरबे शे यसिना मालेम की ख्वाइदगी वांगलबा फिल्म की चंगमनबा ऑस्कर अवार्ड फंगबा ngamki फिल्म मसीना गोल्डन ग्लोब अवार्ड Best Foreign Language Film na chingba malem gi thakta changdamna badasu nominee award fangba ngamki film asigi title RRR haibadi Raichur haiba title asi tasengbadi film asigi director Rajamouli ne thonkibani mahakna mahakki maming Rajamouli aduga film asigi main protagonist oiriba actor ani Charan amasung NT Ramarao makhoi ahum gi R yawba maming asidagi lauthoklaga film asigi title thonbagi idea lakibani Rajamouli hariba director asina mamangda sumaming laikraba film sing Bahubali Magadheera igakauba film sing asi mai pakna puthokrabani masigi matungda triple R hariba film asi somuk puthorakbani film asi 1920 gi matamda British na palngai matamda thokhiba Adivasi revolt da west tawraga number film ni matam madu da British na Forest Act 1882 gi law gi matungina micham miyam da onnaiki masigi mayukta Alluri Sitaram amasung Komaram Bhim Koba freedom fighter anina British ke mayok to lan hauki asumna makhogi character the best tawraga film asiki wari asi sagatbani 2014 ge matamda India da taram do shuba president oikiba Pranab Mukherjee ge matamda Rajamouli gi home state oiriba Andhra Pradesh asi saruk ani thongna thugaiki aduga anauba Telangana state ama semki masina Rajamouli gi wakhanda yamna nungaitaba pokhanki masagi maramdam asida chap manaba Telugu marol ngangliba feche chakcha chap manariba makhogi lamdam asibu India gi legaakna ani thokna thugaiki basida mahag yamna penkidi masigi matungda mahagna makhoigi history gi maramda nainaki matamsida mahagna Telangana region dagi Komaram Bhim aduga Andhra Pradesh ki region dagi Alluri Sitaram hairiba freedom fighter ani sigi maramda mahag fazana waki matangsida makhoi ani gi wari asidagi unity of Telangana amasung Andhra Pradesh ki apunbagi shakti edu film asigi matengna mahagna uningki maramsina mahagna film asigi wari shaganabagi damak mahaki mapa scriptwriter su oiriba K Bizendra Prasad katanaki mahaki mapa Bizendra Prasad asimagna Bahubali the beginning amasung Bahubali the conclusion hariba film sing asigi wari ikibani India gi win historical gi wari the best tawraga photokiba film ayamba award phangjarbasu tasengna commercial amadi box office ki oinadi mai pakande masigi maram ama hairabadi wari khuli storytelling mong adunani haibadi film adugi script narration mong aduna ayengbo audience sing da boring chuhanba history gi parata ko manba mong asi mine yengningdaba oi adubu Rajamouli ne film asi mayam gi mamit thumanaba theater pumma nirenba ngamnabagi damakta wari fazana bonaki asumna ayiba ke Bizendra Prasad na iba matamda Indian mythology oiriba Ramayan amasung Mahabharata gisu inspire toki film asi da laibak ninggi idea atu khaktang natara marup ki nungsinaba amadi kathokpagi wakhalon sing atusu sengna utki Ramayan gi wari di yaukiba Hanuman Raba maring banda thangkatuna puba adumak film asida su Komaram Bhimna Hanuman gi saglol lauduna Alluri Sitarambu maring banda thangkatuna puba gi sin aduna miyam pumba bu tu chunghanki
Indian mythology da Bhim ga Ram ga thengnakide adubo hairiba film asidadi aiba asigi haishingbana maram oiraga Bhim amasung Ram gi saglon oiriba makhoi ani bu thengnahanduna makhoi ani gi nuksinaba mariyedu utki film asida Rajamouli na Bollywood actor ani Ajay Devgan amasung Alia Bhatt su cameo role oina yawhanki Ajay Devgan bu crore 15 da neki aduga RRR hairiba film asi puthok chungai chahi kharagi mamangda airport amada Rajamouli ga Alia Bhatt ga thengnaki Matam aduda Alia Bhatt na Rajamouli gi makhada ba film da yawningmagi apamba phongdokpo leiki maramsina mak RRR hairiba film asida Sita gi role offer fangki adubo Alia Bhatt na film asida mahaki role pixelakiba asida nungaitaba fawki 20 minute ki mahaki role asida mahaki pendaba fanayam leiki maramsina magna mamangda RRR gi promo poster makin insta page ta thagalamba dusu kakhibagi warisu leiki aduga Ajay Devgan gi role asi screen time yamjedragasu main protagonist oriba Alluri Sitaraman gi character sagalangna bagi damaktadi yamna maruiba role amani Oscar award fangkiba film asida yawriba nacho naso hairiba fajraba music video se semna bohnabada take kayarak hanjin lauki Rajamouli gi wakhalonda mahangna hana sakatuna video se magi makokta hana picturization tawkrabani maramsina mahangna hek pen rifawba take kayarak hanjin lauki kitang phau soiba yaramde video si perfect tana bhonabada actor Charan amasung junior NTR thawai hakchang yawna honaki asumna tek tarani pan hena lauki adubu tek sing adu Rajamouli na neraba matungda ani shuba tek adu ine approve tawki aikhoina hojik uriba sinasi ani shuba tek adu magni mato asumna maming leraba actor ani asi Rajamouli hairiba director asiki liching makhada section na hona jaki matang sida haijening badi Bollywood superstar ga South film industry ga film nambagi moonga yamna khenai South Indian actor singdi faniam afawa maming chetpo oirabasu mahangna kungulriba film adugi director adugi meeting wakhalon makhada tungina bhonajai director aduda thakshi khasinaina oja moibagi thawlon bepar unnai adubo Bollywood film industry dadi masigi tayona badal film amagi director adugi matakta superstar aduna laigani mahakki wakhalon adu oina director aduna tungingidabani masigi khudam amadang pallabada chekade hairiba film asida Koski role asi ihanana Salman Khan da offer tawki Matamudu Salman Khan director Shimit Aminda film asigi finance tournament gi senadu da India ga Pakistan ga sanan ge dabani Australia ga sanan ba yaroi maram sida film asigi script sam tokka dabani haini hierarchy taseng budi film asi real life the best tawraga number film ni aseng bu tournament adu da Pakistan qualify ho oigite maram sina director aduna yaning da bu utki adubu Salman Khan director adu da thini cheram duna mark chatki Amarumda Rajamouli na maki film na yawri actor sing asi character aduda adumak chusilhanaba yamna kanna honhali actor adu character aduda adumak lahen bai basi maki technique ni mahangna character asigi maramda kupna khangnaba mahangni ithokpa character sing adugi maramda note kaya pahaldi masina actor sing aduna any situation da makoini karamba mongda makoigi mong moto utkani habana singbagi mind training tawali asumda RRR asigi lead actor Charan amasung junior inter makoi gi su character sing adu hanjin padan lainaki numit humni pahalaba matungda Rajamouli na actor ani asida makoi gi character gi matang da test lorami NTR da sumna Rajamouli na hanki karigumba nahak ki lambi da soklaba lin ama thengnerabadi nahak kaidogani matam sida actor asina sar lin da boina faraba matungda fazana laying bigani asumda magna khumlaki Charan da muk nahak ti kaidogani haina hanglami Charan da aigi mission da ingonda karimada changde ai thamoi kandana soklaba lin adu yenglamdana chatkini kaigumba lin adu na ingonda attack tarokna bu honaraglabadi aina lin adu hatokari asumda Charan na pakum pirami Rajamouli gi imung manung asi yamna versatile oba family amani mahaki hef putoki ba film kunimakta mahaki imung gi miyosing su putokpada yauki RRR hairiba film asida mahaki mapa ki Vijendra Prasad na scriptwriter ni aduga mahaki machanapa Kartikeya na line producer ni mahaki nupi Rama na custom designer ni aduga mahaki cousin Kribani na music director ni mahaki mataima Sribali na post production gi thabuk tawi Rajamouli na miyam gi pungning sumatpa ngamnaba BFX ta kok yamna thadaki asumna budget crore chamnga ga yankai mari sigi manungda BFX ta crore chama ga yankai thadaki aduga actor singdana crore chama ga yankai thadaki aduga lemhauriba crore chani muk aduna atei expense ta changnaki Rajamouli na Charan gi fan amadi NTR gi fan gi marakta nungaina daba amata laitena bagi damak makoi animak hero oihaldibani animak Rajamouli na chap mana hanki matawasumna RRR hairiba film asida Rajamouli na British ki mayokta hawkiba lan adugi
ꯃꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯗꯨ ꯐꯤꯂꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯉꯝꯈꯤ꯫ ꯑꯁꯦꯡꯕ ꯔꯤꯌꯦꯂꯤꯇꯤꯗ ꯑꯜꯂꯨꯔꯤ ꯁꯤꯇꯥꯔꯥꯝ ꯔꯥꯖꯨ 1897ꯗ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯕꯤꯁꯥꯈꯥꯄꯠꯇꯅꯝꯗ ꯄꯣꯛꯈꯤ, ꯑꯗꯨꯒ ꯀꯣꯃꯔꯥꯝ ꯚꯤꯝꯅ 1901ꯒꯤ ꯇꯦꯂꯪꯒꯥꯅꯥꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯚꯤꯂꯦꯖ ꯑꯁꯤꯐꯥꯕꯥꯗꯇ ꯄꯣꯛꯈꯤ꯫ ꯑꯜꯂꯨꯔꯤ ꯁꯤꯇꯥꯔꯥꯝ ꯕ꯭ꯔꯤꯇꯤꯁꯅ ꯃꯦ 1924ꯒꯤ ꯃꯇꯝꯗ ꯐꯥꯔꯕ ꯃꯇꯨꯡꯗ ꯎ ꯑꯃꯗ ꯄꯨꯟꯁꯤꯟꯗꯨꯅ ꯐꯨꯗꯨꯅ ꯍꯥꯠꯈꯤ, ꯑꯗꯨꯒ ꯚꯤꯝꯗꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯂꯩꯕ ꯅꯤꯖꯥꯝꯒꯤ ꯑꯥꯔꯃꯤꯒ 1940ꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯁꯤꯈꯤ꯫ ꯃꯁꯤꯅꯤ ꯁꯥꯎꯊ ꯏꯟꯗꯤꯌꯟ ꯗꯤꯔꯦꯛꯇꯔ ꯔꯥꯖꯥꯃꯧꯂꯤꯅ ꯃꯇꯧ ꯀꯔꯝꯅ ꯍꯣꯠꯅꯗꯨꯅ RRRꯕꯨ ꯃꯥꯏ ꯄꯥꯛꯍꯟꯈꯤꯕꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯤꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯇꯧ ꯑꯁꯨꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯚꯤ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯃꯨꯚꯤꯁꯤꯡꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ, ꯔꯤꯚꯤꯌꯨ ꯑꯃꯗꯤ ꯍꯤꯗꯟ ꯗꯤꯇꯦꯜꯅꯆꯤꯡꯕꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯇꯥꯕꯤꯅꯕꯒꯤꯗꯃꯛ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫